ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯍꯥꯏꯅ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯈꯛꯇ ꯂꯥꯏꯇꯤꯟ ꯌꯥꯝꯅ ꯁꯥꯟꯅꯕ ꯍꯩꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯪꯒꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯪꯒꯤꯅ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕ ꯑꯁꯤ ꯅꯥꯔꯣꯟꯗ ꯇꯨꯃꯤꯟꯅ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯗꯅ ꯁꯥꯟꯅꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯁꯤ ꯈꯨꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯃꯥꯏꯕ ꯃꯪꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯐꯠꯇꯕ ꯂꯥꯏꯇꯤꯟ ꯀꯌꯥ ꯁꯥꯟꯅꯔꯛꯏ꯫ ꯃꯤꯒꯤ ꯊꯋꯥꯏꯕꯨ ꯍꯤꯡꯊꯠꯊꯠꯇꯨꯅ ꯑꯇꯣꯞꯄ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯥꯖꯤꯟꯕ, ꯍꯤꯀꯥꯞ ꯂꯩꯀꯥꯞ ꯇꯧꯕ ꯑꯁꯤꯒꯨꯝꯕ ꯃꯍꯩ ꯀꯌꯥ ꯑꯁꯤ ꯇꯧꯔꯛꯈꯤ꯫ ꯃꯄꯥ ꯃꯄꯨꯒꯤ ꯏ ꯑꯗꯨꯃꯛ ꯃꯥꯏꯕ ꯃꯪꯒꯤꯗ ꯍꯟꯖꯤꯜꯍꯧꯏ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯕꯗꯨꯁꯨ ꯉꯟꯇꯥꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯤ ꯂꯩꯍꯧꯏ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡꯅ ꯕꯣꯌꯥꯏ ꯀꯧꯏ꯫ ꯕꯣꯌꯥꯏꯁꯨ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯄꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯃꯨꯟꯅ ꯌꯦꯡꯖꯩ꯫ ꯆꯍꯤ 10ꯃꯨꯛ ꯁꯨꯔꯦ ꯃꯍꯥꯛ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯪꯒꯤꯅ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯏ꯫ "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯉꯁꯤ ꯑꯩꯅ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯣꯏꯗꯅ ꯊꯣꯛꯂꯛꯈꯤꯒꯗꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯗꯣ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯍꯥꯛꯇꯛꯀꯤ ꯋꯥꯔꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯇꯣꯝꯆꯧ ꯀꯧꯏ꯫ ꯃꯍꯥꯛꯊꯛ ꯂꯨꯔꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯝꯈꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯂꯤꯕ ꯍꯧꯔꯛꯏ꯫ ꯃꯇꯝꯗꯣ ꯃꯥꯏꯕ ꯇꯣꯝꯆꯧ ꯂꯥꯏ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯤ ꯉꯟꯅ ꯁꯤꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥꯅ ꯊꯝꯕꯤꯔꯝꯕ ꯑꯉꯥꯡ ꯃꯍꯥꯛꯀꯤꯅ ꯃꯁꯨꯅꯨꯄꯥ ꯃꯪꯒꯤꯕꯨ ꯅꯥꯎꯀꯣꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯁꯤ ꯈꯨꯜ ꯑꯁꯤꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯥꯟꯊꯣꯏꯅꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯄꯥꯟꯊꯣꯏꯅꯨꯃꯨꯛ ꯐꯖꯕ ꯅꯨꯄꯤꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯗꯦ꯫ ꯃꯌꯥꯝꯒꯤ ꯃꯤꯇꯥꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯐꯖꯕꯗ ꯉꯥꯎꯗꯕ ꯀꯅꯥ ꯂꯩ? ꯂꯝꯕꯤꯗ ꯄꯨꯟꯕ ꯁꯟ ꯂꯥꯕꯅ ꯐꯥꯎ ꯄꯥꯟꯊꯣꯏꯅꯨꯕꯨ ꯂꯥꯛꯄ ꯎꯕꯗ ꯃꯈꯣꯜꯗꯣ ꯍꯧꯅ ꯈꯣꯡꯂꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯃꯥꯏꯕ ꯇꯣꯝꯆꯧꯒꯤ ꯃꯅꯥ ꯑꯅꯤꯅ ꯇꯥꯔꯝꯃꯤ꯫ "ꯍꯣꯏꯅꯦ, ꯑꯩꯁꯨ ꯈꯜꯂꯤꯅꯤ, ꯃꯃꯥꯡ ꯂꯩꯀꯥꯏ ꯊꯝꯕꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯈꯨꯗꯤꯡꯒꯤ ꯈꯨꯜꯒꯤ ꯂꯝꯕꯤꯁꯦ ꯄꯥꯈꯪ ꯃꯆꯥ ꯃꯌꯥꯝꯅ ꯁꯧ ꯍꯦꯛꯇ ꯁꯥꯏ ꯍꯥꯏꯔꯤꯕꯁꯤꯗꯤ ꯃꯗꯨ ꯄꯥꯟꯊꯣꯏꯅꯨꯕꯨ ꯂꯨꯝꯕ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯄꯦꯟꯗꯦꯗ, ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯁꯨ ꯄꯥꯈꯪ ꯃꯆꯥ ꯀꯥꯏꯗ ꯑꯣꯏꯖꯔꯝꯂꯕꯗꯤ ꯈꯪꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯥ ꯈꯟꯊꯔꯨꯗ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ, ꯑꯃꯨꯛ ꯈꯜꯂꯤ꯫ ꯍꯟꯗꯛ ꯑꯩꯅ ꯆꯥꯡꯌꯦꯡꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤꯃꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯑꯗꯨꯒ ꯆꯥꯡꯌꯦꯡꯐꯝ ꯑꯁꯤꯅ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯊꯝꯕꯧꯒꯤ ꯃꯌꯨꯝꯗ ꯍꯦꯛꯇ ꯑꯣꯏꯔꯒꯦ꯫ ꯅꯥꯔꯣꯟꯗ ꯊꯕꯛ ꯑꯁꯤ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯃꯤ ꯄꯣꯡ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ꯫ ꯂꯃꯟ ꯑꯃꯗꯤ ꯊꯋꯥꯏꯒꯤ ꯂꯥꯟꯐꯝ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯆꯐꯨꯗꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯄꯥꯏꯔꯝꯈꯤꯕ ꯆꯐꯨ ꯑꯗꯨ ꯊꯤ ꯅꯥꯀꯜꯗ ꯂꯩꯔꯝꯂꯦ꯫ ꯃꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯃꯥꯡꯗ ꯑꯃꯨꯛ ꯊꯝꯃꯤ꯫ ꯆꯐꯨ ꯃꯅꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯧꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯃꯥꯡꯗ ꯊꯝꯃꯤ꯫ "ꯃꯄꯣꯠ ꯃꯆꯩꯗꯤ ꯂꯣꯏꯅ ꯁꯨꯔꯦꯁꯦ꯫ ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯆꯐꯨ ꯑꯁꯤ ꯂꯥꯏꯁꯣꯟ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯐꯨꯝꯂꯨꯒꯗꯕ ꯈꯛꯇ ꯉꯥꯏꯔꯦ꯫ ꯃꯁꯤꯅꯤꯁꯦ ꯌꯥꯝꯅ ꯂꯨꯔꯤꯕꯁꯦ꯫ ꯆꯐꯨ ꯐꯨꯝꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯏꯁꯥꯒꯤ ꯏꯃꯪ ꯊꯤꯕ ꯑꯣꯏꯅ ꯊꯣꯛꯇꯅꯕꯀꯣ." ꯑꯃꯨꯛꯁꯨ ꯍꯥꯏꯖꯩ, "ꯍꯦꯔꯥ, ꯅꯨꯄꯥ ꯅꯠꯇꯕꯗꯧꯅ ꯁꯤꯔꯁꯤ ꯆꯪꯂ ꯆꯪ꯫ ꯑꯩꯅ ꯑꯁꯨꯝ ꯇꯧꯔꯝꯕ ꯑꯁꯤꯅ ꯑꯩꯒꯤ ꯁꯨꯔꯣꯟ ꯃꯈꯥ ꯇꯥꯔꯛꯄꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯝꯕꯧ ꯍꯥꯏꯕ ꯅꯨꯄꯥꯗꯨꯒꯤ ꯃꯄꯨ ꯑꯗꯨꯁꯨ ꯂꯥꯏꯗꯕꯅꯤ꯫ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕ ꯍꯩꯕ ꯃꯤꯅꯤ꯫ ꯍꯩꯔꯕꯁꯨ ꯃꯍꯥꯛꯇꯤ ꯁꯤꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯁꯤꯈꯤꯕ ꯑꯁꯤꯅꯅꯤ ꯑꯩꯅ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯁꯦ." ꯃꯥꯏꯕ ꯇꯣꯝꯆꯧ ꯑꯍꯤꯡ ꯑꯗꯨꯗ ꯂꯥꯏ ꯀꯟꯅ ꯈꯨꯔꯨꯝꯃꯤ꯫ ꯃꯁꯨꯅꯨꯄꯥ ꯃꯪꯒꯤꯗꯤ ꯉꯟꯇꯥꯅ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯨꯝꯕꯗꯤ ꯅꯠꯇꯦ, ꯇꯨꯝꯁꯤꯟꯅꯔꯤꯕꯅꯤ꯫ ꯃꯄꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯂꯣꯟꯅ ꯌꯦꯡꯅꯕ ꯉꯥꯏꯔꯤꯕꯅꯤ꯫ ꯇꯣꯝꯆꯧ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯁꯤ ꯅꯨꯃꯤꯠꯀꯤ ꯃꯝꯈ꯭ꯔꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯩꯔꯥ ꯑꯃꯠꯇꯁꯨ ꯌꯥꯎꯗꯅ ꯂꯥꯏ ꯈꯨꯔꯨꯝꯃꯤ꯫ ꯃꯪꯒꯤꯅ ꯊꯣꯡꯅꯥꯎ ꯃꯅꯨꯡꯗꯒꯤ ꯃꯄꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯂꯣꯟꯅ ꯌꯦꯡꯂꯤ꯫ ꯃꯥꯏꯕ ꯇꯣꯝꯆꯧ ꯂꯥꯏ ꯑꯗꯨ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯆꯐꯨ ꯑꯗꯨꯕꯨ ꯃꯈꯨꯝ ꯆꯦꯠꯅ ꯈꯨꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯡꯖꯧ ꯑꯃꯒ ꯃꯗꯨꯒ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯪꯒꯤꯅ ꯈꯜꯂꯤ, "ꯑꯩꯈꯣꯏ ꯏꯄꯨꯅ
ꯆꯐꯨ ꯁꯤꯕꯨꯗꯨꯅ ꯑꯍꯤꯡꯁꯤꯗ ꯆꯠꯂꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯑꯩꯕꯨ ꯌꯦꯡꯂꯨꯁꯤꯔꯅꯦ? ꯍꯣꯏꯗ, ꯇꯨꯃꯤꯟꯅ ꯏꯟꯅꯗꯨꯅ ꯌꯦꯡꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯊꯣꯛꯇꯨꯅ ꯃꯄꯨꯅ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯩ꯫ ꯃꯥꯏꯕ ꯇꯣꯝꯆꯧ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯏꯅꯤꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯁꯥꯃꯤꯟꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯀꯣꯏꯕꯁꯤꯗ ꯀꯅꯥꯕꯨ ꯂꯩꯕꯖꯥꯠꯅꯣ? ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯂꯩꯕ ꯍꯧꯅꯗꯦ꯫ ꯂꯥꯏ ꯇꯤꯟ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯈꯣꯏꯅꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯍꯦꯟꯖꯤꯟꯕ ꯉꯝꯂꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯊꯝꯕꯧꯒꯤ ꯃꯌꯨꯝ ꯌꯧꯔꯤ꯫ ꯀꯣꯟꯊꯣꯡꯗ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯉꯤ꯫ ꯃꯥꯏꯕ ꯇꯣꯝꯆꯧꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯆꯐꯨ ꯑꯁꯤꯕꯨ ꯀꯗꯣꯝꯗ ꯐꯨꯝꯕꯅ ꯐꯒꯗꯣꯏꯅꯣꯅꯦ? ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤ ꯂꯩꯄꯨꯡ ꯑꯃꯗꯤ ꯂꯩꯈꯤꯒꯨꯝ ꯇꯧꯕꯅꯤ꯫ ꯂꯩꯄꯨꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯍꯦꯛꯇ ꯐꯨꯝꯖꯤꯜꯂꯒꯦ꯫ ꯑꯍꯤꯡ ꯑꯗꯨꯗ ꯃꯥ ꯑꯗꯨꯅ ꯂꯩꯄꯨꯡ ꯑꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯕꯨ ꯊꯤꯔꯤ꯫ ꯂꯩꯄꯨꯡꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯊꯥꯡꯖꯧ ꯑꯗꯨꯅ ꯂꯩꯕꯥꯛ ꯂꯨꯅ ꯇꯧꯊꯔꯤ꯫ ꯑꯗꯨꯒ ꯆꯐꯨ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯅ ꯐꯨꯝꯖꯤꯜꯂꯤ꯫ ꯆꯐꯨꯗꯨꯒꯤ ꯃꯊꯛꯇ ꯂꯩꯕꯥꯛ ꯑꯃꯨꯛ ꯈꯣꯠꯆꯤꯜꯂꯤ꯫ ꯃꯪꯒꯤꯅꯁꯨ ꯃꯄꯨꯅ ꯇꯧꯔꯤꯕ ꯑꯗꯨ ꯎꯔꯤ꯫ ꯃꯗꯨꯕꯨ ꯎꯔꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈ꯭ꯔꯤ꯫ ꯇꯣꯝꯆꯧꯁꯨ ꯆꯐꯨ ꯑꯗꯨꯕꯨ ꯐꯨꯝꯕ ꯂꯣꯏꯔꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ꯫ ꯄꯥꯟꯊꯣꯏꯅꯨ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯃꯣꯔꯥꯝꯕꯒ ꯃꯥꯡꯒꯣꯜꯗ ꯍꯩ ꯃꯦꯠꯇꯨꯅ ꯆꯥꯔꯤ꯫ ꯍꯩꯗꯨ ꯈꯔ ꯆꯥꯔꯝꯂꯒ ꯐꯨꯛ ꯍꯧꯒꯠꯈ꯭ꯔꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯈ꯭ꯔꯣ ꯈ꯭ꯔꯣ ꯅꯥꯈꯣꯗꯨꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯥꯏꯕ ꯇꯣꯝꯆꯧꯅ ꯇꯧꯈꯤꯕ ꯃꯍꯩ ꯑꯗꯨ ꯄꯥꯟꯊꯣꯏꯅꯨ ꯃꯥꯒꯤ ꯃꯁꯥꯗ ꯄꯥꯟꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯀꯔꯝꯕ ꯃꯍꯩꯅꯣ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯄꯥꯟꯊꯣꯏꯅꯨ ꯃꯁꯥꯗꯨ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯅꯍꯥꯟ ꯃꯈꯩ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯃꯥꯕꯨ ꯂꯨꯝꯕ ꯂꯥꯛꯂꯝꯕ ꯅꯨꯄꯥ ꯅꯍꯥ ꯃꯈꯩꯗꯣ ꯑꯃꯠꯇ ꯂꯨꯝꯕ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯇꯧ ꯑꯁꯤꯗ ꯇꯣꯝꯆꯧꯅ ꯈꯜꯂꯤ, ꯍꯧꯖꯤꯛꯇꯤ ꯐꯔꯦꯗꯅ꯫ ꯂꯩꯔꯛ ꯁꯣꯔꯣꯛ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯗ ꯆꯠꯄ ꯎꯗ꯭ꯔꯦ꯫ ꯐꯠꯆꯈ꯭ꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯈꯥꯂꯤ ꯑꯃ ꯑꯩꯅ ꯇꯩꯁꯤꯟꯕꯤꯔꯦꯗꯅ꯫ ꯈꯪꯒꯅꯤ ꯃꯁꯤꯗꯒꯤꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯃ ꯑꯩꯅ ꯁꯨꯛꯄꯥꯏ ꯄꯥꯏꯁꯤꯟꯈꯤ꯫ ꯃꯙꯧꯅ ꯂꯩꯔꯤꯉꯩꯗ ꯁꯤꯖꯤꯟꯅꯔꯝꯕ ꯂꯨꯔꯕ ꯂꯥꯏꯔꯤꯛ ꯀꯌꯥꯗꯣ ꯃꯗꯨꯕꯨ ꯍꯨꯔꯥꯜꯍꯟꯒꯦ꯫ ꯑꯩꯒꯤ ꯈꯨꯠ ꯆꯜꯂꯕꯗꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯏꯅꯤꯡ ꯑꯃꯨꯛ ꯇꯧꯕ ꯌꯥꯔꯒꯅꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯥꯟꯊꯣꯏꯅꯨꯒꯤ ꯑꯅꯥꯕꯗꯨ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯈꯨꯔꯨꯝꯂꯕꯁꯨ ꯐꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯃꯃꯩ ꯊꯪꯗꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯄꯥꯟꯊꯣꯏꯅꯨꯗꯨ ꯁꯤꯔꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯁꯤꯕꯒ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯂꯩꯕ ꯂꯩꯄꯨꯡ ꯑꯗꯨꯗ ꯐꯨꯝꯈꯤꯕ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯩꯈꯨ ꯈꯔ ꯂꯩꯕꯥꯛ ꯑꯗꯨ ꯐꯥꯎꯗꯨꯅ ꯄꯥꯏꯈꯠꯂꯛꯏ꯫ ꯃꯩꯈꯨꯗꯨꯅ ꯄꯥꯟꯊꯣꯏꯅꯨꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯐꯥꯖꯤꯟꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯊꯝꯕꯧꯒꯤ ꯌꯨꯝ ꯑꯁꯤꯗꯅꯤ꯫ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯇꯝꯅꯔꯝꯃꯤ꯫ ꯑꯀꯤꯕ ꯀꯌా ꯄꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯊꯝꯕꯧꯅ ꯈꯜꯂꯤ, ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯇꯝꯅꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯑꯃꯨꯛꯁꯨ ꯋꯥꯐꯝ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯉꯩ ꯏꯄꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯈꯤꯕꯗꯣ, ꯀꯔꯤꯒꯨꯝꯕ ꯏꯪꯈꯣꯜ ꯑꯁꯤꯗ ꯂꯥꯏ ꯃꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯂꯕꯗꯤ ꯑꯩꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯥꯔꯝꯕ ꯑꯃꯟꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯩꯄꯨꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯈꯥꯝꯕꯤ ꯃꯩ ꯍꯧꯗꯨꯅ ꯃꯩ ꯊꯥꯗꯣꯛꯎꯀꯣ꯫ ꯃꯄꯥꯅ ꯍꯥꯏꯔꯝꯈꯤꯕ ꯑꯗꯨꯃꯛ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯒꯦ ꯅꯤꯡꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯑꯃꯟꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯑꯃꯟꯕ ꯆꯦꯅꯥ ꯑꯃꯈꯛꯇꯤ ꯃꯩꯅ ꯆꯥꯛꯄ ꯍꯧꯔꯝꯂꯒ ꯃꯥꯏꯀꯩ ꯈꯪꯗꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯗ ꯃꯩꯔꯤ ꯑꯗꯨꯁꯨ ꯃꯨꯠꯈ꯭ꯔꯦ꯫ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯅ ꯃꯩ ꯍꯦꯛ ꯊꯥꯗꯣꯛꯇꯨꯅ ꯇꯥꯡꯒꯣꯏ ꯍꯦꯛ ꯑꯣꯟꯈꯤꯕꯒ ꯄꯥꯟꯊꯣꯏꯅꯨꯒꯤ ꯊꯋꯥꯏꯗꯣ ꯂꯩꯄꯨꯡ ꯑꯗꯨꯗ ꯐꯨꯝꯈꯤꯕ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯃꯗ ꯑꯃꯨꯛ ꯁꯣꯏꯗꯅ ꯁꯥꯐꯣꯡꯂꯛꯈꯤꯒꯅꯤ꯫ ꯁꯣꯝꯗꯅ ꯃꯪꯒꯤꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯀꯥꯟ ꯑꯗꯨꯗ ꯂꯝꯕꯤ ꯅꯥꯀꯜꯗ ꯑꯃꯟꯕ ꯆꯦꯕꯥꯡ ꯑꯃ ꯇꯥꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯪꯒꯤꯅ ꯆꯦ ꯑꯗꯨꯕꯨ ꯈꯨꯟꯗꯨꯅ ꯃꯗꯨꯗ ꯏꯔꯤꯕꯁꯤꯡ ꯑꯗꯨ ꯄꯥꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯄꯥꯔꯨꯕꯗ ꯃꯪꯒꯤꯗꯨ ꯃꯁꯥꯗꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯪꯒꯤꯅ ꯃꯆꯥꯅꯨꯄꯥ ꯕꯣꯌꯥꯏꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯂꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯪꯒꯤꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯣꯠꯇꯨꯅ ꯂꯩꯔꯤ꯫ ꯂꯣꯠꯇꯨꯅ ꯂꯩꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯕꯣꯌꯥꯏꯅ ꯈꯪꯅꯤꯡꯂꯗꯨꯅ ꯍꯪꯂꯛꯏ, ꯄꯥꯕꯅ ꯂꯤꯕꯤꯔꯤꯕ ꯋꯥꯔꯤꯁꯦ ꯃꯃꯩ ꯃꯀꯣꯛ ꯑꯃ ꯏꯁꯝ ꯁꯝꯅꯗ꯭ꯔꯦ꯫ ꯏꯙꯧ ꯑꯗꯨꯅ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯆꯐꯨ ꯐꯨꯝꯖꯤꯜꯂꯤꯕ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯅꯕꯒꯤꯔꯥ? ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯗꯣ ꯍꯧꯖꯤꯛꯁꯨ ꯆꯐꯨ ꯃꯅꯨꯡꯗ ꯂꯩꯔꯤꯕ꯭ꯔꯥ? ꯑꯗꯨꯒ ꯄꯥꯕꯅ ꯊꯦꯡꯅꯈꯤꯕ ꯆꯦꯕꯥꯡ ꯑꯗꯨꯗ ꯏꯔꯝꯈꯤꯕ ꯑꯗꯨꯕꯨꯅ ꯀꯔꯤꯕꯨꯅꯣ? ꯃꯪꯒꯤꯅ ꯈꯨꯝꯂꯛꯏ,
Idhongna tauramba thabak adugi maramdi aisu khangde. Mana tauba adubu aina lona yenghauba khaktani. Masigi asengba wafam aduna nangi nachagi haktakta soidana khanglakani. Aduga hojik su thawai aduna chapu adugi manungda leiri. Yakai pinaba mi soidana lakhigani. Soidana amuk saphong lakhigani. Aduga napa aina pakiba chebang adugi warolde Phaibok. Ashi khaktamak hairaga asumna hairamlaga mangi do hogatkre. Boyai machilladuda tapna solhawi. Phaibok haiba kanage Phaibok no. Mirol anigi wari bu khanghauraba mangi mahaksu sikre. Yumduda machanupa boyai mathanta ngai haure. Matam kharagi matungda boyai nupi thiri. Masigi matungda machanupa amasu phangjari. Boyai na matam sida amuk mapana haibiram khibadu ningsinglai. Nangi nachagi haktakta wari sing asigi asingba saktam singdo soidana khanglakhigani. Kari karam tawbano haibado boyai khangningbana loikre. Nongmagi machanupa salairensu asum chaurakhi. Somdana matam amada panthoinogi maupuanupa oikiba moramba asigi masunupi ama poklami. Masunupi gi masak matau asi laiwaikraba mache panthoinuga chop manarami. Moramba na masunupi gi mingbu hayainu haina thonbirami. Chahi kharagi matungda hayainu gi mama mapa animak sikhirami. Yum aduda masu mapu anita lairami. Morambana masunupi hayainubu yamna luna taujarami. Asumna matamgi khonglaina lepa kauba leitana chatkibana haujikti hayainu su leisa mapung pharakle. Aduga salairensu pakhang kangdong pharakle. Matam sidani laiwaikraba mapa mapu haktakta phumduna thamkiba aronba wari kaya aduna saphonglakkadawribasi. Matamdo nong yamna kanna tarami. Asuk yamna kanna taba nongdi boyaina pisak hek piklingaidagi lairakpa asida haujik phawbada ahanbani. Numit kayani chupna lepa kauba leitana tarami. Boyaina machinda soli. Kari nong ne haibage aside. Asuk kana chuba asibo. Henmankre nong khuchu aside. Somdana laipong adugi manungda phumjinkiba lahing kakhatlaba chapudo nonggi ising aduna pethoraktuna mayi chatpa hawraklami. Sum chekhairei. Sekhaiba saruk asidagi maikhugumna tauba ama paithorei. Haujikti nong churamba adusu lepkhre. Nong hangkhre. Maikhu aduna ahangba atiya aduda paikhatuna taibang mi ki saban amada onthokirami. Madu matam amagi panthoinogi thawaini. Haujik amuk saphonglaklibani. Nong manumit amani. Salairenga hayainuga makhoi anita phamduna wari sanarami. Ngasidi hayainugi masado tarang ama ichat-chatpagum tauri. Salairena hairei. Nang nasado yamna nungaitaba male. Si, kona muk unarasi. Ngasigidi changkro. Nakoy thonggal phaw ay thinbiyura. Hayainuna. Yaragani. Ay ithanta dumak chachakrage. Asi haiduna makoy anido maikay khaidokna duna mayum tamna hanakri. Hayainudo mayumgi thonggaldo hendokduna adumak chatkri. Makhong aduna thangba maikayda asumak chatkibana. Haujikti jingyagi lambi amada chumdring chatkirami. Somdana moramba na masunupi hayainubo halaktre haiduna thawai yamna wajarami. Numit na taraba si phawba. Aigi isuna halaktriba sibo. Kari tobu yauruba chano. Laikai mataroi singda hanglabashu. Ngasigidi ude khangde ngakta haire. Khudong thibaga nanglabarani isudubo. Ngaiba yaba ngaije. Adubo halak mandraba aduda imungda changkre. Ahing tanglawgi matamni. Morambagi yumgi nakal adomdagi kanagumbi amana yamna hikna tengthabagi khonjel ama khaktoklai. Yamna thawai nungaitana kappagi mawong amani. Khonjel asina ahingi ichik-chikpa adubo loina thugaidari. Imungda tumliba moramba nasu khonjel asibu taraklambi. I kanano ahing asida mapal sida kapliba asibo. Mashibu aigi isu hayainurane. Isu halakteko. Oiramgani. Amukta thoklaga yengluge. Asi khanduna morambado hogatli. Aduga mapalda thoklammi. Mamit aduna kapliba khonjel adugi maikaida yengluba matamda leipung mathak aduda nupi oibi amakhakna tasinduna kapliba adubu ururami. Nupi nine. Ahingsida. Isu nupi hayainu do mankreda. Leipung tamna changshilli.
Aduga nupi aduda yengduna kauri. Ipugi hayaino. Karigino. Nangna ahingsida. Laipung mathak asida. Nathanta kaptuna lairiba asibo. Nupi aduna kumlai. Ipuna thonggi punadi. Chetna lonchinduna lairaga. Aina asukana kaubasu tadi. Ahingsida. Mapada ay ithantani lairise. Nasu aise. Kiram loy haina khanbra. Adugi kapini. Ishuna aibu kawe haiba. Aisu. Ishubu halakpa phana kuina ngairambani. Lakmandrabaduda. Imungda adumak janglaga. Thonggi puna tharaga ngaihak tumtharure. Ishuna kaubado tahaudre. Se sauragana. Imungda jangla silao. Ahing sida. Mapal sida kuina laiba hongnadi. Adu ipo. Chaka lihobra. Ay chak yamna lameba. Ihe. Chak ti amata laitini. Numidang chak thongdare. Napusu jara adum hele. Hayeng ayukta phazana charasiko. Ngasigiti lao imong changlasi. Asi haiduna morambana mang thaduna nupi aduga changminari. Nupi asi morambagi masu nupi hayainu dinatti. Hayainu ga masak chap manabi mahaki maje panthoinu ni. Hayainu gi mahut chinduna panthoinu na hayainu gi saktam stharaga imongda changkhre. Morambana masu nupi hayainu gi mawong mataw asi asum yengbada. Nahan makai ka iman manadaba mawong mataw kaya mo uba panglami. Adubu mahag tumina yengduna asumak layjay. Nongma numidangi matam amani. Imongda hayainu gi saktam lauraga layriba panthoinu na ahinga duda phuk hogalai. Aduga mamang thonga do hangdoktuna thoklai. Sumanga duda phamprek phamthai. Aduga makhut aduna laibak aduda karino khangdana koi chingchinglammi. Amuk sumathanta kapjai. Amuk nanok thori. Amuk sumachiladuda asumna haijai. Hayeng haiba numit asidagidi. Nakhoi ki yumda changba ngamlagani. Hayeng dagi aina kaidaurakpage haibado. Nakhoi namitto pina yengo ko nakhoi. Panthoino ahinga duda nokli. Imungna tumliba morambana khonjela sibu taraduna mapalda thoklai. Masunupibu yengduna hairi. Hayaino. Karino nangna ahinga sida tauriba sibo. Hayaino masadu khangprek khangni. Mamaya lay thokduna khumlai. Ipuwa khulok pisana rambani. Asi hairaga phuk hogatuna imungda thuna senchenki. Morambadi mataw aduda pumngap ngakpa haibadu oikri. Kari ahinga sida khulok pisana riba. Ipugi hayaino. Nangna tawrakliba mawong mataw sibu karino. Napudi wakhal tadrene hey. Ayuk nongthilgi matamdani. Panthoinu na hayainu saraga adumak layrammi. Numidangi matam hek yawraklagana thawai amagi saktam lauduna akiba phibam amada layrammi. Ngasigi numidang asidana maning thongda tapna hangdoktuna thoklai. Thawai ama onduna makha pangna haitharaklammi. Malanglakta paiduna lakpana maram oiraga yamna thuna yawrammi. Boyaigi mayumda changduna sumangduda leptuna makholdo thokna kauri. Ibong! Ibong salairen! Ay hayaino ne! Masak masa khangdaba miyoy karana aiba phana bahaiduna tanarakle. Aiba mukta kanbiyo. Asumna ani ahumlak kaubaga imongdagi salairendo thoklai. Mapalda hayaino na leptuna lairamba adubu ubada hairi. Hayaino. Ahingsida nangna tarokliba mataw asibu karino. Nupa karana aibu phagadabagi tanarakle. Ha, kana no. Asi hairaga thongalomda mamituna yengi. Hayaino bu yengduna amuk hairi. Yumda hanbasu nungairaroi. Lao, aiko yumda changshi. Aigida lairo. Asumna hairaduna salairena hayaino bu makoigi imungda pushin birammi. Mabukning adubu pathabiduna ka amada phazana pothahalammi. Salairelsu magi kada changduna pothakri. Ngaihaki matungdani panthoino gi thawaidu phuk hogalai. Aduga yum manungda koi pai bahuri. Adungai mapa mapu haktaktagi hauna sizinaraklaba. Patraba lairik sing adubu yum masigi karamba mafamda laiba jano. Lairik sing adubu phangnaba thidaba yade. Imong aduda boyagi nupigi sakta mama lairammi. Madubu uraga amuksu panthoino na mathanta khalli. Aiga isu nupi hayainuga sakchap manabanina. Salairelgi mamangdadi hayainu saraga laiba yagani. Adubu boyaya sigi mamangdadi yaroi. Aduna mahaki nupigi saktam masida olaga. Mahaki mamitta saktam masibu oina uhalage. Asumna tawduna aina pangthokya haina khalliba thabak singasi pangthoklage.
Asumna khanduna leiri. Mathangi numitni boyaina ayuk nganta haugalakpa aduda makhoi yumgi sumang aduda nupi amana makhutta nura ama paiduna wai taiduna leiriba adu urammi. Madubu ubada kanano haiba khangningsleduna hanglei. Kana oibirabano? Wai taibiriba sibo? Wai tairiba nupidu mamai sat leithori aduga hairi. Taba yai. Aine nangi nupi lei mahalni. Aibu masak khangbidrabaro kaino? Boyaidi sikhrabi magi nupi lei mahalna ngasi amuk ikhang khanghaudana leiramba asida pungak hingakri. Lei mahal nangdi karamna? Aine taba yai. Ai leitre haidunabu yumi kholasibu asuk motna thamba haunabaro. Aido ngarang ahingda lakpani. Sumang mangolsi motman khraduna wai tairamlibani. Boyaidi wafam adubu thajasi kadai thajaroi kadai wakhaldo phumbangna duna leire. Somdana salairendi mahakna yamna nungsizaba hayainuna magi yumda laktuna leiraba asida mahakdi yamna haraujarami hayainogi manakdada leikre. Boyaina amuksu magi yum aduda awanglomgi morambagi masunupi hayainuna magi yumda leiba adubu ubada amuksu ngakpa phaurammi. Masunupagi manakta laktuna wafam adubu hanglammi. Salairen hayainu asina ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯝꯅꯅꯣꯅꯦ? ꯏꯄꯨ, ꯃꯍꯥꯛ ꯑꯁꯤ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯆꯦꯜꯂꯛꯄꯅꯤ. ꯑꯩꯒ ꯃꯥꯒ ꯍꯥꯟꯅꯁꯨ ꯃꯔꯤ ꯂꯩꯅꯤ. ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯁꯨꯃꯛ ꯊꯝꯂꯒꯦ. ꯑꯗꯨꯕꯨ ꯕꯣꯌꯥꯏ ꯂꯩꯃꯍꯜ ꯑꯃꯗꯤ ꯍꯌꯥꯏꯅꯨ ꯑꯅꯤ ꯑꯁꯤꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗꯤ ꯑꯃꯨꯛꯇ ꯍꯦꯛ ꯎꯔꯝꯗꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯩꯃꯍꯜꯅ ꯕꯣꯌꯥꯏꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯍꯥꯏꯔꯛꯏ. ꯍꯣ ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯑꯩ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯇ ꯍꯪꯖꯒꯦ. ꯀꯔꯤꯕꯨꯅꯣ? ꯍꯦꯛꯇ ꯍꯪꯉꯣ. ꯏꯀꯨꯕꯣꯛꯀꯤ ꯃꯄꯥ ꯃꯪꯒꯤꯒꯤ ꯃꯄꯨꯒꯤ ꯍꯥꯛꯇꯒꯤ ꯃꯃꯥꯡꯗꯒꯤ ꯂꯥꯏ ꯇꯤꯟꯒꯤ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃ ꯄꯥꯗꯨꯅ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤꯅ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯒꯦ? ꯍꯩ, ꯃꯗꯨꯒꯤ ꯋꯥꯗꯨ ꯑꯩꯉꯣꯟꯗ ꯍꯪꯒꯅꯣ. ꯅꯪꯉꯣꯟꯗ ꯍꯪꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯀꯅꯥꯗ ꯍꯪꯂꯨꯁꯣ ꯍꯥꯏꯔꯤꯕꯅꯣ? ꯃꯗꯨꯕꯨ ꯅꯪꯅ ꯈꯪꯂꯒ ꯀꯔꯤ ꯀꯥꯟꯅꯒꯗꯣꯏꯅꯣ? ꯏꯄꯨꯁꯤꯡꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯝꯃꯤ. ꯑꯩꯅ ꯑꯃꯨꯛ ꯃꯐꯝ ꯆꯥꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯟꯈ꯭ꯔꯦ. ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯕꯣꯌꯥꯏꯅ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯂꯝꯗꯦ. ꯍꯥꯏꯗꯣꯛꯇ꯭ꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯅ ꯌꯨꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯀꯌꯥ ꯐꯥꯎꯔꯤ ꯑꯁꯤꯅꯅꯤ. ꯁꯣꯝꯗꯅ ꯃꯣꯔꯥꯝꯕꯗꯨ ꯃꯁꯨꯅꯨꯄꯤ ꯍꯌꯥꯏꯅꯨꯅ ꯑꯃꯨꯛ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯋꯥꯈꯜꯗꯣ ꯑꯃꯨꯛ ꯐꯨꯝꯕꯪꯅꯩ. ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯇ꯭ꯔꯤꯕ. ꯀꯗꯥꯏꯗ ꯀꯅꯥꯒꯤꯗ ꯆꯠꯇꯨꯅ ꯂꯩꯔꯤꯕꯅꯣ? ꯑꯩ ꯑꯁꯨꯝ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯦ. ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤ ꯍꯌꯥꯏꯅꯨꯗꯤ ꯌꯥꯝꯅ ꯏꯪ ꯇꯞꯆꯕꯅꯤ. ꯃꯄꯥꯜ ꯀꯌꯥ ꯊꯣꯛꯀꯟꯗꯕꯅꯤ. ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯄꯨꯝꯅꯃꯛꯇ ꯌꯣꯟꯅꯔꯤ. ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯏꯆꯦ ꯁꯛꯃꯥꯟꯅꯕꯤ ꯄꯥꯟꯊꯣꯏꯅꯨꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ? ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯕꯁꯦ. ꯄꯥꯟꯊꯣꯏꯅꯨꯒꯤ ꯊꯋꯥꯏꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯝꯃꯤ. ꯑꯩꯅ ꯊꯤꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ. ꯑꯩꯅ ꯑꯁꯨꯝ ꯌꯨꯝꯁꯤꯗ ꯂꯩꯁꯤꯟꯕꯁꯨ ꯆꯨꯝꯂꯣꯏ. ꯑꯗꯨꯗꯤ ꯐꯔꯦ. ꯑꯩꯕꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟꯗꯤ ꯈꯨꯝꯗꯅ ꯈꯛꯇꯣꯛꯂꯣꯏ. ꯑꯗꯨꯗꯤ ꯏꯄ꯭ꯋꯥ ꯅꯨꯄꯥ ꯃꯣꯔꯥꯝꯕꯒꯤ ꯃꯪꯂꯥꯟꯗ ꯆꯠꯇꯨꯅ ꯑꯩꯒꯤ ꯂꯃꯟꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯥꯏꯔꯨꯔꯒꯦ. ꯃꯣꯔꯥꯝꯕꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥ ꯑꯗꯨꯗꯅꯤ ꯃꯇꯝ ꯀꯨꯏꯅ ꯎꯈꯤꯗ꯭ꯔꯕ ꯂꯥꯏꯋꯩꯈ꯭ꯔꯕ ꯃꯆꯦ ꯄꯥꯟꯊꯣꯏꯅꯨꯅ ꯑꯋꯥꯕꯒꯤ ꯁꯛꯇꯝꯗ ꯅꯤꯡꯉꯝꯗꯅ ꯂꯥꯛꯂꯝꯃꯤ. ꯃꯪꯂꯥꯟ ꯑꯗꯨꯗꯅꯤ ꯃꯣꯔꯥꯝꯕꯅ ꯃꯆꯦꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ. ꯏꯆꯦ ꯅꯨꯡꯁꯤꯕꯤ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯏꯆꯦꯒꯤ ꯃꯥꯏꯊꯣꯡꯕꯨ ꯎꯈꯤꯗ꯭ꯔꯦꯀꯣ. ꯉꯁꯤ ꯈꯛꯇ ꯎꯕ ꯑꯁꯤꯗ ꯅꯧꯄ꯭ꯋꯥꯒꯤ ꯊꯃꯣꯏꯗ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ. ꯑꯗꯨꯕꯨ ꯏꯆꯦꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯑꯗꯨꯛ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯅꯤꯡꯉꯝꯗꯕ ꯃꯑꯣꯡ ꯃꯇꯧ ꯎꯠꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅ ꯅꯤꯡꯊꯨꯡꯗꯕ ꯂꯩꯔꯕꯒꯦ? ꯅꯧꯄ꯭ꯋꯥꯗ ꯍꯥꯏꯕꯤꯌꯨ. ꯄꯥꯟꯊꯣꯏꯅꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯏꯆꯦꯝꯒꯤ ꯏꯄ꯭ꯋꯥ ꯃꯣꯔꯥꯝꯕ, ꯉꯁꯤ ꯅꯆꯦ ꯑꯩꯅ ꯏꯄ꯭ꯋꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯈꯔ ꯂꯤꯔꯝꯒꯦ. ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔꯁꯨ ꯍꯥꯏꯔꯝꯒꯦ. ꯑꯩꯅ ꯂꯤꯔꯝꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯨꯟꯅ ꯇꯥꯔꯒ ꯊꯕꯛ ꯑꯣꯏꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯂꯛꯎꯀꯣ. ꯅꯠꯇ꯭ꯔꯕꯗꯤ ꯅꯆꯦ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯃꯥꯂꯪ ꯇꯔꯪ ꯑꯅꯤꯒꯤ ꯃꯔꯛꯁꯤꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯒꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯂꯤꯔꯛꯏ. ꯑꯩꯒꯤ ꯏꯙꯧ ꯊꯝꯕꯧꯗꯣ ꯃꯍꯥꯛꯀ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯈꯤꯕ ꯃꯥꯏꯕꯤ ꯑꯃ ꯂꯩꯔꯝꯈꯤ. ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯃꯥꯏꯕꯤ ꯑꯣꯏꯈꯤ. ꯅꯪꯒ ꯑꯩꯒꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯥꯏꯕꯤ ꯑꯗꯨꯅ
ꯏꯆꯤꯜ ꯏꯄ꯭ꯋꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯈꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯒꯣꯏ ꯀꯧꯕ ꯑꯃ ꯂꯩꯕꯅꯤ꯫ ꯏꯆꯦꯝꯒꯤ ꯃꯣꯔꯥꯝꯕ, ꯅꯪꯅꯅꯦ ꯌꯥꯝꯅ ꯊꯨꯅ ꯃꯥꯏꯕꯤ ꯊꯥꯒꯣꯏꯕꯨ ꯎꯅꯕꯤꯌꯨ꯫ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯅꯪꯒꯤ ꯄꯥꯔꯤ ꯄꯨꯔꯤ ꯇꯥꯛꯎ, ꯑꯗꯨꯒ ꯅꯆꯦ ꯑꯩꯒꯤ ꯁꯛꯇꯝꯁꯨ ꯇꯥꯛꯎ꯫ ꯆꯤꯡꯒꯨ ꯃꯄꯥꯎ ꯂꯥꯎꯍꯜꯂꯨ, ꯑꯗꯨꯒ ꯅꯆꯦꯝ ꯑꯩꯒꯤ ꯂꯃꯟꯕꯨ ꯁꯤꯡꯂꯛꯎ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯈꯥ ꯊꯪꯕꯗ ꯃꯍꯨ ꯄꯨꯕ ꯇꯥꯡꯖꯂꯤꯟ ꯂꯩꯕꯅꯤ꯫ ꯇꯥꯡꯖꯂꯤꯟ ꯑꯗꯨꯅ ꯅꯆꯦ ꯑꯩꯕꯨ ꯆꯤꯛꯇꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯇꯥꯡꯖꯂꯤꯟꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯃꯈꯣꯏꯕꯨ ꯆꯤꯛꯂꯒꯦ꯫ ꯏꯆꯦꯝꯅ ꯍꯥꯏꯔꯤꯕ ꯑꯁꯤꯃꯛ ꯇꯧꯔꯛꯎꯀꯣ꯫ ꯃꯣꯔꯥꯝꯕ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯆꯦꯝ ꯄꯥꯟꯊꯣꯏꯅꯨꯅ ꯍꯥꯏꯔꯝꯈꯤꯕ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯉꯤ꯫ ꯂꯃꯟ ꯍꯥꯏꯕ ꯏꯆꯦꯝꯒꯤ ꯀꯔꯝꯕ ꯂꯃꯟꯅꯣ? ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯨꯅꯨꯄꯤ ꯍꯌꯥꯏꯅꯨꯅ ꯀꯗꯥꯏꯗ? ꯋꯥꯐꯝ ꯑꯁꯤ ꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯝꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯈꯤꯕ ꯃꯥꯏꯕꯤ ꯊꯥꯒꯣꯏ ꯑꯁꯤꯕꯨ ꯊꯤꯗꯨꯅ ꯋꯥꯁꯦ ꯇꯥꯟꯅꯗꯕ ꯌꯥꯗꯦ꯫ ꯅꯣꯡꯃ ꯅꯤꯅꯤꯁꯤꯒꯤ ꯃꯇꯨꯡꯅꯤ ꯄꯥꯟꯊꯣꯏꯅꯨꯅ ꯕꯣꯌꯥꯏꯒꯤ ꯃꯌꯨꯝꯗ ꯂꯩꯔꯝꯕꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯇ꯭ꯔꯕꯗ ꯁꯂꯥꯏꯔꯦꯟꯗꯤ ꯑꯉꯥꯎꯕꯒꯤ ꯃꯇꯧꯒꯨꯝꯂꯤ꯫ ꯃꯆꯤꯜ ꯑꯗꯨꯗ ꯍꯌꯥꯏꯅꯨꯕꯨ ꯇꯁꯣꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤꯕꯨ ꯃꯄꯨ ꯕꯣꯌꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯖꯗꯦ꯫ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯠꯈ꯭ꯔꯕꯗꯤ ꯈꯟꯗꯨꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯁꯥꯗ ꯆꯤꯡꯅꯕ ꯐꯥꯎꯖꯩ꯫ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤ ꯂꯩ ꯃꯍꯜ ꯁꯥꯗꯨꯅ ꯂꯩꯔꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥꯅꯣ? ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯨꯅꯨꯄꯥ ꯁꯂꯥꯏꯔꯦꯟꯅ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯣꯔꯥꯝꯕꯒꯤ ꯃꯁꯨꯅꯨꯄꯤ ꯍꯌꯥꯏꯅꯨꯒꯤ ꯃꯃꯤꯡꯇꯕꯨ ꯃꯆꯤꯜ ꯑꯁꯤꯗ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯄꯥꯎ ꯑꯃ ꯇꯥꯕꯗꯗꯤ ꯍꯌꯥꯏꯅꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏ꯫ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯑꯁꯤꯅ? ꯃꯁꯨꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯁꯂꯥꯏꯔꯦꯟ, ꯅꯪꯅ ꯍꯌꯥꯏꯅꯨ ꯍꯌꯥꯏꯅꯨ ꯍꯥꯏꯗꯨꯅ ꯅꯆꯤꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯁꯂꯥꯏꯔꯦꯟꯅ ꯈꯨꯝꯂꯛꯏ꯫ ꯃꯍꯥꯛꯇꯣ ꯉꯔꯥꯡꯇ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯒ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯥꯡꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯌꯨꯝꯁꯤꯗꯔꯥ? ꯌꯨꯝꯁꯤꯗ꯫ ꯑꯣꯏꯔꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯆꯤꯡꯅꯕꯒꯤ ꯃꯌꯥꯏꯗꯤ ꯑꯁꯨꯝ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯃꯨꯛꯁꯨ ꯃꯁꯥ ꯃꯊꯟꯇ ꯋꯥꯍꯪ ꯍꯪꯖꯩ꯫ ꯑꯗꯨꯉꯩ ꯑꯩꯕꯨ ꯄꯣꯛꯄ ꯄꯥꯕꯅ ꯍꯥꯏꯕꯤꯔꯝꯈꯤꯕꯗ ꯏꯙꯧ ꯑꯗꯨꯅ ꯆꯐꯨ ꯑꯃ ꯊꯝꯕꯧꯒꯤ ꯃꯌꯨꯝꯗ ꯐꯨꯝꯖꯤꯟꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯄꯥꯟꯊꯣꯏꯅꯨ ꯍꯥꯏꯕ ꯅꯨꯄꯤꯗꯨ ꯁꯤꯈꯤ꯫ ꯃꯇꯧ ꯀꯔꯝꯅꯅꯣ ꯈꯪꯗꯅ ꯑꯃꯨꯛ ꯁꯥꯊꯣꯛꯈꯤꯕ꯫ ꯋꯥꯔꯤ ꯑꯁꯤꯗꯤ ꯄꯥꯔꯤ ꯄꯨꯔꯤ ꯍꯥꯛꯇꯛꯀꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝꯗꯨꯗ ꯁꯥꯊꯣꯛꯇꯨꯅ ꯂꯩꯈꯤꯕ ꯄꯥꯟꯊꯣꯏꯅꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯥꯐꯣꯡꯂꯛꯂꯕ ꯖꯥꯠꯂꯥ? ꯃꯍꯥꯛꯀꯤ ꯊꯋꯥꯏꯕꯨ ꯍꯤꯡꯊꯠꯊꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯧꯅ ꯑꯃꯨꯛ ꯁꯥꯐꯣꯡꯂꯛꯇꯨꯅ ꯏꯒꯤ ꯃꯔꯤ ꯑꯩꯈꯣꯏꯗ ꯂꯃꯟ ꯈꯨꯝꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯖꯥꯠꯂꯥ? ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯗꯧꯔꯤ꯫ ꯅꯍꯥꯟ ꯅꯣꯡꯃ ꯑꯃꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯁꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯏꯄꯥ ꯏꯄꯨꯒꯤ ꯂꯥꯏꯔꯤꯛ ꯍꯪꯂꯝꯕꯗꯣ ꯋꯥꯐꯝꯁꯤ ꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯨꯝꯂꯤ꯫ ꯑꯗꯨꯗꯤ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯆꯨꯝꯗ꯭ꯔꯦ꯫ ꯏꯄꯥ ꯃꯪꯒꯤꯅ ꯁꯤꯟꯅꯕꯤꯔꯝꯈꯤꯕ ꯑꯃꯟꯕ ꯂꯥꯏꯔꯤꯛ ꯀꯌꯥꯗꯣ ꯄꯥꯗꯕ ꯑꯩ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯄꯥꯟꯊꯣꯏꯅꯨꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯃꯁꯨꯅꯨꯄꯤ ꯍꯌꯥꯏꯅꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀ ꯊꯋꯥꯏ ꯂꯥꯡꯑꯣꯟ ꯃꯥꯟꯅꯕ ꯊꯋꯥꯏ ꯑꯃꯗ ꯃꯁꯨꯅꯨꯄꯤꯕꯨ ꯃꯇꯝ ꯈꯔ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯁꯤꯟꯅꯔꯝꯈꯤꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯊꯤꯔꯛꯂꯤ꯫ ꯑꯆꯧꯕ ꯆꯤꯡꯖꯥꯎ ꯑꯃꯒꯤ ꯃꯅꯥꯛꯇ ꯇꯨꯔꯦꯜ ꯑꯃꯁꯨ ꯆꯦꯜꯂꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯅꯥꯀꯜꯗꯅ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯂꯩꯔꯤ꯫ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯍꯅꯨꯕꯤ ꯅꯨꯄꯤ ꯑꯃꯅ ꯍꯌꯥꯏꯅꯨꯕꯨ ꯅꯥꯎꯀꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯌꯥꯏꯅꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯌꯥꯏꯅꯨ, ꯅꯁꯥꯗꯣ ꯅꯥꯕ ꯐꯔꯗꯤ ꯏꯕꯦꯟꯅꯅꯦ ꯅꯪꯕꯨ ꯅꯌꯨꯝꯗ ꯁꯣꯏꯗꯅ ꯊꯤꯟꯕꯤꯒꯗꯧꯔꯤꯕꯅꯤ꯫ ꯏꯕꯦꯟꯅ ꯁꯦꯝꯕꯤꯕ ꯍꯤꯗꯥꯛ ꯃꯍꯤ ꯑꯁꯦ ꯂꯣꯏꯅ ꯊꯛꯆꯤꯜꯂꯨ꯫ ꯍꯌꯥꯏꯅꯨꯒꯤ ꯍꯝꯆꯠ ꯍꯝꯕꯣꯏꯅꯔꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯍꯟꯖꯤꯟꯈꯤꯅꯕ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯁꯤꯅ ꯃꯍꯥꯛꯅ ꯈꯪꯖ ꯍꯩꯖꯕ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯆꯤꯡꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯃ ꯍꯦꯛꯂꯒ ꯃꯗꯨꯕꯨ ꯁꯨꯒꯥꯏꯔꯒ ꯃꯗꯨꯒꯤ ꯃꯍꯤ ꯑꯗꯨꯕꯨ ꯄꯤꯊꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯌꯥꯏꯅꯨꯒꯤ ꯋꯥꯈꯜꯁꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯁꯤꯗ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯍꯪ ꯑꯃꯗꯤ ꯍꯌꯥꯏꯅꯨꯒꯤ ꯃꯁꯥꯗ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯄꯤꯒꯗꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔ ꯑꯁꯤꯗ ꯕꯣꯌꯥꯏꯁꯨ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃ ꯄꯥꯔꯝꯃꯤ꯫ ꯄꯥꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯅꯣꯡꯃ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯁꯤ
ꯊꯋꯥꯏ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯊꯋꯥꯏ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯥꯡ ꯑꯇꯥ ꯑꯃ ꯊꯣꯛꯍꯟꯒꯗꯣꯏꯒꯤ ꯆꯪꯂꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯝꯗꯅ ꯃꯐꯝ ꯈꯪꯗꯅ ꯃꯍꯥꯛ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯕꯣꯌꯥꯏꯅ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯁꯣꯝꯗꯅ ꯃꯣꯔꯥꯝꯕꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯡꯗ ꯆꯠꯇꯨꯅ ꯃꯥꯏꯕꯤ ꯊꯥꯒꯣꯏꯕꯨ ꯊꯤꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯃꯥꯏꯕꯤ ꯊꯥꯒꯣꯏꯕꯨ ꯐꯪꯂꯝꯃꯤ꯫ ꯃꯣꯔꯥꯝꯕꯅ ꯃꯥꯏꯕꯤ ꯊꯥꯒꯣꯏꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ ꯑꯃꯥꯏꯕꯤ, ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯖꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩ ꯏꯁꯥꯁꯦ ꯍꯥꯟꯅ ꯁꯛꯇꯥꯛꯆꯒꯦ꯫ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯝꯕ ꯊꯝꯕꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯅꯤ"꯫ ꯊꯥꯒꯣꯏꯅ, "ꯍꯩꯃꯥ, ꯏꯄꯟ ꯊꯝꯕꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯈꯤꯕꯗꯨ ꯅꯪ ꯑꯣꯏꯔꯦꯀꯣ? ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯎꯈꯤꯕꯗꯒꯤ ꯑꯗꯨꯃꯛ ꯎꯈꯤꯗ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯦꯅꯦꯁꯦ꯫ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯗꯣ ꯅꯍꯥꯛꯀꯤ ꯅꯄꯥ ꯊꯝꯕꯧꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯈ꯭ꯔ ꯄꯣꯠꯅꯤꯗ꯫ ꯑꯗꯣ ꯅꯪꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯕꯨ ꯊꯤꯔꯛꯇꯨꯅ ꯑꯩꯒꯤꯗ ꯂꯥꯛꯄ ꯑꯁꯤꯕꯨ ꯀꯔꯤ ꯃꯔꯝ ꯂꯩꯔꯕꯒꯦꯅꯦ? ꯋꯥꯐꯝ ꯑꯁꯤ ꯀꯣꯏꯊꯣꯛꯇꯅ ꯆꯨꯝꯗ꯭ꯔꯤꯡ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦꯀꯣ꯫ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯃꯪꯂꯥꯟ ꯑꯁꯤꯗ ꯑꯩꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯒꯤ ꯏꯆꯦ ꯄꯥꯟꯊꯣꯏꯅꯨꯕꯨ ꯇꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯪꯂꯥꯟ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯏꯃꯥ ꯊꯥꯒꯣꯏꯕꯨ ꯊꯤꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯎ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯃꯥꯂꯪ ꯇꯔꯪ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯁ, ꯋꯥꯐꯝ ꯑꯁꯤꯗꯤ ꯂꯨꯔꯦꯗꯅ꯫ ꯃꯥꯂꯪ ꯇꯔꯪ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ? ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯇꯥꯈꯤꯕ ꯄꯥꯎ ꯑꯃꯁꯨ ꯂꯩꯈꯤꯕꯅꯤ꯫ ꯅꯪꯒꯤ ꯅꯆꯦꯗꯣ ꯁꯤꯐꯝ ꯆꯥꯗꯅ ꯁꯤꯈꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯥꯔꯣꯟꯗ ꯂꯥꯏ ꯊꯥꯖꯤꯟꯗꯨꯅ ꯍꯥꯠꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯦ ꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯦꯟꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯒ ꯏꯃꯥ, ꯑꯩꯒꯤ ꯏꯁꯨꯅꯨꯄꯤ ꯍꯌꯥꯏꯅꯨꯒ ꯑꯩꯒꯤ ꯏꯆꯦ ꯄꯥꯟꯊꯣꯏꯅꯨꯒꯤ ꯃꯁꯛꯀꯁꯨ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯍꯧꯖꯤꯛ ꯑꯁꯦ ꯑꯩꯒꯤ ꯏꯁꯨꯅꯨꯄꯤ ꯍꯌꯥꯏꯅꯨꯗꯣ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯍꯜꯂꯛꯇꯦ ꯍꯥꯏꯅ ꯇꯧꯔꯨꯔꯒ ꯑꯍꯤꯡꯗ ꯐꯨꯠ ꯍꯦꯛ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯨꯛ ꯂꯩꯔꯝꯂꯒ ꯃꯐꯝ ꯈꯪꯗꯅ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ꯫ ꯊꯤꯔꯕꯁꯨ ꯐꯪꯗ꯭ꯔꯦ꯫ ꯃꯁꯤꯕꯨ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯏꯃꯥꯅ ꯑꯃꯨꯛꯇ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨꯗꯣ꯫ ꯃꯣꯔꯥꯝꯕ, ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯈꯟꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯁꯛꯇꯝꯒ ꯁꯨꯔꯣꯟ ꯑꯃꯒꯤ ꯁꯛꯇꯝꯒ ꯃꯥꯟꯅꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯋꯥꯐꯝ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦ꯫ ꯑꯗꯣ ꯐꯔꯦ, ꯏꯃꯥꯅꯦ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯆꯤꯉꯨ ꯃꯄꯥꯎ ꯂꯧꯒꯦ꯫ ꯋꯥꯐꯝ ꯑꯁꯤ ꯀꯔꯤ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯗꯨ ꯈꯨꯕꯥꯛ ꯂꯩꯈꯟ ꯊꯥꯗꯨꯅ ꯈꯨꯅꯤꯡ ꯂꯩꯅ ꯀꯥꯡꯗꯨꯅ ꯈꯣꯌꯨꯝ ꯃꯄꯥꯎ ꯂꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯃꯣꯔꯥꯝꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯁꯦ ꯅꯪꯒꯤ ꯅꯆꯦꯒꯤ ꯊꯋꯥꯏꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯦꯅꯦꯍꯦ꯫ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯁꯨ ꯌꯧꯕ ꯉꯝꯗꯅ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯩꯔꯦꯗꯣ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯂꯃꯟ ꯑꯃꯗꯤ ꯈꯨꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯎꯔꯤꯕꯁꯤꯡ ꯑꯁꯤ ꯃꯀꯣꯛꯇꯒꯤ ꯐꯖꯅ ꯂꯤꯔꯛꯀꯦꯀꯣ"꯫ ꯃꯣꯔꯥꯝꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯃꯨꯟꯅ ꯇꯥꯔꯤ꯫ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ꯫ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯅꯆꯦ ꯄꯥꯟꯊꯣꯏꯅꯨ ꯑꯁꯤꯃꯨꯛ ꯐꯖꯕ ꯂꯩꯁꯥꯕꯤꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯗꯦꯗꯣ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯙꯧꯗꯣ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯍꯩꯕ ꯃꯤꯁꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯒꯤ ꯐꯅꯕ ꯊꯕꯛ ꯀꯌా ꯑꯃ ꯇꯧꯔꯝꯃꯤ꯫ ꯅꯈꯣꯏ ꯈꯨꯜꯒꯤ ꯃꯈꯥꯔꯣꯝꯗꯒꯤ ꯑꯃꯥꯏꯕ ꯇꯣꯝꯆꯧ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯅꯪꯒꯤ ꯅꯙꯧ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯂꯃꯟ ꯑꯃ ꯁꯤꯡꯅꯕ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯅꯆꯦ ꯄꯥꯟꯊꯣꯏꯅꯨꯒꯤ ꯐꯖꯕꯕꯨ ꯀꯜꯂꯛꯇꯨꯅ ꯃꯥꯡꯍꯟꯈꯤꯒꯦ ꯍꯥꯏꯅ ꯈꯟꯈꯤꯗꯣ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯃꯥꯏꯕ ꯇꯣꯝꯆꯧꯅ ꯑꯍꯤꯡꯗ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯅꯪꯒꯤ ꯅꯆꯦꯒꯤ ꯊꯋꯥꯏꯕꯨ ꯐꯥꯖꯤꯟꯈꯤ꯫ ꯑꯗꯨꯒ ꯆꯐꯨ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯅꯈꯣꯏ ꯌꯨꯝꯒꯤ ꯏꯪꯈꯣꯜꯒꯤ ꯂꯩꯄꯨꯡ ꯑꯃꯗ ꯐꯨꯝꯖꯤꯟꯈꯤ꯫ ꯃꯗꯨꯅ ꯂꯩꯔꯣꯜ ꯆꯟꯗꯨꯅ ꯍꯦꯛ ꯐꯨꯝꯖꯤꯟꯈꯤꯕ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯅꯆꯦꯒꯤ ꯍꯛꯆꯥꯡꯗ ꯑꯅꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ꯫ ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯔꯝꯂꯒ ꯑꯗꯨꯃꯛ ꯁꯤꯈꯤ꯫ ꯃꯇꯝꯁꯤꯗ ꯃꯥꯏꯕ ꯇꯣꯝꯆꯧꯅ ꯈꯟꯈꯤꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯔꯤꯕ ꯂꯨꯔꯕ ꯃꯌꯥꯏ ꯂꯩꯔꯕ ꯂꯥꯏꯔꯤꯛ ꯀꯌా ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯣꯏꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯣꯡꯅ ꯆꯪꯗꯨꯅ ꯂꯧꯕꯗꯤ ꯌꯥꯗꯕꯅ ꯅꯪꯒꯤ ꯅꯆꯦꯕꯨ ꯍꯥꯠꯂꯒ ꯅꯪꯒꯤ ꯅꯆꯦꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯑꯀꯤ ꯑꯈꯪ ꯄꯤꯗꯨꯅ ꯅꯈꯣꯏꯕꯨ ꯍꯥꯠꯄ ꯑꯃꯗꯤ ꯅꯈꯣꯏꯕꯨ ꯇꯥꯟꯈꯥꯏꯍꯟꯈꯤꯕ ꯑꯁꯤꯅꯤ꯫ ꯑꯁꯨꯝꯅꯕꯨ ꯇꯧꯔꯕꯗꯤ ꯃꯍꯥꯛꯅ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯑꯣꯏꯒꯦ ꯑꯁꯤꯅꯤ꯫
ꯑꯗꯨꯕꯨꯅꯦ ꯅꯪꯒꯤ ꯅꯗꯧꯅ ꯅꯄꯨꯗ ꯍꯥꯏꯔꯝꯈꯤꯕ ꯋꯥꯐꯝ ꯑꯃ ꯂꯩꯈꯤ ꯃꯗꯨꯗꯤ ꯏꯄꯥ ꯏꯄꯨꯅ ꯄꯥꯏꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯤꯕꯨ ꯀꯜꯂꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ ꯃꯈꯣꯏꯅ ꯄꯥꯝꯕꯩ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯨꯟꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯂꯨꯕꯥꯛꯅꯨꯡꯗ ꯌꯥꯎꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯎꯀꯣ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯅꯨꯄꯥ ꯊꯝꯕꯧꯅ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯕꯨ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯈꯤ ꯑꯗꯨꯕꯨ ꯃꯩꯅ ꯆꯥꯛꯄ ꯍꯧꯔꯕ ꯆꯦꯅꯥ ꯃꯆꯦꯠ ꯑꯃꯈꯛꯇꯪꯗꯤ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯨꯅ ꯄꯥꯏꯊꯣꯛꯈꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯅ ꯃꯩ ꯍꯦꯛ ꯊꯥꯔꯕꯗ ꯅꯪꯒꯤ ꯅꯆꯦꯒꯤ ꯊꯋꯥꯏꯗꯣ ꯁꯥꯐꯣꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯕꯨ ꯆꯐꯨ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯐꯨꯝꯖꯤꯟꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯁꯥꯊꯣꯛꯇꯨꯅ ꯂꯩꯈꯤ ꯃꯩꯅ ꯆꯥꯛꯄ ꯍꯧꯔꯕ ꯆꯦꯅꯥ ꯃꯆꯦꯠ ꯑꯗꯨꯕꯨ ꯃꯪꯒꯤꯅ ꯐꯪꯈꯤ ꯆꯦꯅꯥ ꯃꯆꯦꯠ ꯑꯗꯨꯗ ꯏꯔꯤꯕ ꯃꯌꯦꯛ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯈꯤ ꯃꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯈꯤ ꯐꯥꯏꯕꯣꯛ ꯁꯛꯃꯥꯟꯅꯕꯤ ꯐꯥꯏꯕꯣꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯅꯈꯣꯏꯅ ꯅꯥꯔꯣꯜꯗ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯇꯥꯔꯕꯁꯨ ꯑꯩꯒꯤ ꯃꯤꯔꯣꯜ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯑꯃꯨꯛ ꯐꯥꯏꯕꯣꯛ ꯑꯣꯟꯗꯨꯅ ꯄꯣꯛꯂꯛꯈꯤꯒꯅꯤ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯁꯥꯒꯩꯕꯨ ꯇꯨꯝꯒꯅꯤ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯃꯪꯒꯤꯗꯣ ꯄꯨꯡꯉꯛ ꯉꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯪꯒꯤ ꯅꯄꯥ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯏꯕ ꯇꯣꯝꯆꯧ ꯑꯃꯗꯤ ꯃꯪꯒꯤꯁꯨ ꯁꯤꯈ꯭ꯔꯦ ꯃꯤꯔꯣꯜ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯇꯝ ꯑꯃ ꯅꯣꯡꯅ ꯌꯥꯝꯅ ꯀꯟꯅ ꯇꯥꯈꯤꯔꯝꯃꯤ ꯃꯇꯝꯁꯤꯗ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯐꯨꯝꯈꯤꯕ ꯂꯩꯁꯧ ꯆꯥꯔꯕ ꯆꯐꯨꯗꯣ ꯃꯌꯤ ꯆꯠꯇꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯛꯈꯤ ꯆꯐꯨꯅ ꯀꯥꯏꯕꯒꯤ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯅꯆꯦꯒꯤ ꯊꯋꯥꯏꯗꯣ ꯑꯃꯨꯛ ꯂꯤꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯈꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯅꯕ ꯍꯣꯠꯅꯔꯛꯂꯤ ꯂꯃꯟ ꯑꯁꯤ ꯀꯔꯝꯅ ꯈꯨꯝꯒꯗꯒꯦ ꯍꯥꯏꯔꯕꯗ ꯕꯣꯌꯥꯏ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯒꯤ ꯏꯃꯨꯡꯗꯁꯨ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯁꯤꯖꯤꯟꯅꯔꯛꯂꯕ ꯐꯠꯇ꯭ꯔꯕ ꯃꯍꯩ ꯀꯌꯥ ꯌꯥꯎꯕ ꯂꯥꯏꯔꯤꯛꯁꯤꯡ ꯂꯩꯔꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯕꯨ ꯃꯥꯡꯍꯟꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯏꯕꯨ ꯃꯨꯠꯍꯟꯕ ꯑꯁꯤꯅꯤ ꯃꯁꯤꯒꯤꯗꯃꯛ ꯄꯥꯟꯊꯣꯏꯅꯨꯅ ꯍꯌꯥꯏꯅꯨ ꯑꯃꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯁꯥꯌꯣꯜꯂꯒ ꯌꯨꯝ ꯑꯗꯨꯗ ꯂꯩꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯟꯊꯣꯏꯅꯨꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯐꯥꯏꯕꯣꯛ ꯑꯣꯜꯂꯒ ꯍꯌꯥꯏꯅꯨ ꯑꯣꯏꯅ ꯄꯣꯛꯂꯤꯕꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝ ꯑꯗꯨꯅ ꯁꯂꯥꯏꯔꯦꯟꯕꯨ ꯅꯨꯡꯁꯤ ꯂꯧꯅꯝ ꯇꯧꯗꯨꯅ ꯑꯉꯥꯎꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯟꯕꯅꯤ ꯄꯥꯟꯊꯣꯏꯅꯨꯒ ꯍꯌꯥꯏꯅꯨꯒꯗꯤ ꯃꯁꯛ ꯆꯞ ꯃꯥꯟꯅꯩ ꯀꯔꯤꯁꯨ ꯈꯦꯠꯅꯗꯦ ꯑꯗꯨꯒ ꯄꯥꯟꯊꯣꯏꯅꯨꯅ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯈꯤꯕ ꯑꯗꯨꯅ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯃ ꯏꯃꯨꯡꯗ ꯂꯩꯔꯝꯈꯤꯕꯗꯨꯒꯤꯅꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯈꯪꯂꯝꯕ ꯊꯣꯛꯂꯕꯗꯤ ꯄꯥꯟꯊꯣꯏꯅꯨꯒ ꯍꯌꯥꯏꯅꯨꯒ ꯃꯁꯛ ꯃꯇꯧꯗ ꯀꯔꯤꯁꯨ ꯃꯥꯟꯅꯔꯝꯗꯕ ꯌꯥꯏ ꯑꯁꯨꯝꯅ ꯄꯥꯟꯊꯣꯏꯅꯨꯅ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯈꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯑꯃꯔꯣꯝꯗ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯁꯤꯟꯗꯨꯅ ꯂꯩꯕꯁꯨ ꯌꯥꯔꯝꯗꯦ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯃꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯁꯨꯅꯨꯄꯤ ꯍꯌꯥꯏꯅꯨꯒꯤ ꯈꯣꯡꯒꯨꯜꯕꯨ ꯂꯤꯈꯤ ꯑꯁꯨꯝꯅ ꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯍꯧꯈ꯭ꯔꯕ ꯄꯥꯔꯤ ꯄꯨꯔꯤ ꯍꯛꯇꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯃꯔꯤ ꯃꯔꯤ ꯂꯤꯔꯤ ꯃꯣꯔꯥꯝꯕꯁꯨ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯈꯪꯂꯤ ꯃꯣꯔꯥꯝꯕꯅ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯒꯤ ꯏꯆꯦꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯀꯔꯝꯅ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯟꯈꯤꯒꯅꯤ ꯃꯍꯥꯛꯀꯤ ꯂꯃꯟꯁꯦ ꯄꯥꯡꯊꯣꯛꯄꯤꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯂꯥꯏꯔꯝꯂꯦꯟꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯆꯠꯈꯤꯕ ꯉꯝꯂꯣꯏ ꯑꯗꯨꯗꯤ ꯀꯔꯝꯅ ꯄꯥꯡꯊꯣꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯇꯣꯝꯆꯧꯅ ꯆꯐꯨ ꯑꯃ ꯂꯩꯄꯨꯡꯗ ꯐꯨꯝꯖꯤꯟꯈꯤꯕ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯥꯡꯍꯜꯂꯕ ꯃꯇꯝꯗꯇ ꯅꯆꯦꯒꯤ ꯊꯋꯥꯏꯅ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯄ ꯉꯝꯒꯅꯤ ꯃꯗꯨꯗꯤ ꯆꯨꯝꯅꯇꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯈꯤꯕꯒꯤ ꯋꯥꯐꯝꯅꯤ ꯂꯃꯟꯒꯤ ꯋꯥꯐꯝ ꯑꯗꯨꯅ ꯀꯝꯗꯧꯕ ꯆꯐꯨ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯃꯗꯨꯗꯤ ꯅꯪꯒꯤ ꯃꯤꯠꯅ ꯑꯣꯏꯅ ꯌꯦꯡꯖꯔꯣ ꯑꯗꯨꯒ ꯏꯃꯥ ꯑꯩꯒꯤ ꯏꯁꯨꯅꯨꯄꯤ ꯍꯌꯥꯏꯅꯨꯗꯤ ꯀꯝꯗꯧꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯏꯁꯨꯅꯨꯄꯤ ꯃꯍꯥꯛꯅ ꯂꯣꯠꯇꯨꯅ ꯊꯩꯗꯨꯅ ꯊꯝꯈꯤꯕꯒꯤ ꯃꯔꯝꯅ ꯀꯔꯤꯅꯣ ꯃꯍꯥꯛ ꯃꯐꯝ ꯑꯃꯗ ꯅꯆꯦꯒꯤ ꯊꯋꯥꯏꯅ ꯁꯤꯟꯅꯕ ꯑꯐꯕ ꯊꯋꯥꯏ ꯅꯨꯄꯤ ꯑꯃꯅ ꯅꯥꯎꯀꯣꯟꯗꯨꯅ ꯊꯝꯂꯤ ꯊꯋꯥꯏ ꯅꯨꯄꯤꯗꯨꯅ ꯅꯆꯦ ꯄꯥꯟꯊꯣꯏꯅꯨꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯍꯌꯥꯏꯅꯨꯅ ꯅꯪꯒꯤ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯁꯤꯟꯕ ꯇꯥꯔꯕꯗꯤ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯊꯩꯗꯣꯛꯇꯨꯅ ꯊꯝꯈꯤꯕꯅꯤ ꯍꯌꯥꯏꯅꯨ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ ꯍꯧꯖꯤꯛꯇꯤ ꯋꯥꯐꯝ ꯄꯨꯝꯕ ꯈꯪꯂꯤ ꯃꯣꯔꯥꯝꯕꯅ ꯑꯗꯨꯗꯤ ꯏꯃꯥ ꯍꯧꯖꯤꯛ ꯍꯦꯛꯇ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯐꯨꯝꯂꯤꯕ ꯆꯐꯨ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯊꯨꯒꯥꯏꯔꯁꯤ ꯊꯕꯛ ꯑꯗꯨꯗ ꯑꯩ ꯌꯥꯎꯕ ꯌꯥꯗꯦ ꯑꯩꯗꯤ ꯆꯨꯝꯅꯇꯒꯤ ꯊꯕꯛ ꯑꯗꯨꯒꯤ ꯂꯤꯛꯂꯝ ꯍꯥꯏꯕꯤꯕ ꯈꯛꯇꯅꯤ ꯊꯕꯛ ꯑꯗꯨꯗꯤ ꯅꯪꯅ ꯇꯧꯒꯗꯕꯅꯤ ꯑꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯤ ꯏꯃꯥ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯁꯥꯊꯣꯛꯇꯨꯅ ꯂꯩꯔꯛꯂꯕ ꯋꯥꯔꯤ ꯋꯥꯈꯣꯡ ꯀꯌꯥ ꯑꯃꯁꯨ ꯈꯪꯍꯟꯕꯤꯔꯤ
ꯑꯃꯁꯨꯡ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯗꯨꯅ ꯂꯩꯔꯝꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯃꯌꯦꯛ ꯁꯦꯡꯍꯟꯕꯤꯔꯤ꯫ ꯏꯃꯥꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯀꯠꯆꯦꯜ ꯈꯔ ꯄꯤꯔꯝꯂꯒ ꯃꯣꯔꯥꯝꯕ ꯃꯌꯨꯝꯗ ꯊꯨꯅ ꯍꯜꯂꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯈꯨꯠꯇ ꯌꯣꯝꯄꯥꯛ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯅꯨꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯇꯧꯈꯥꯏꯗꯨꯅ ꯆꯐꯨ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯆꯐꯨ ꯑꯗꯨꯕꯨ ꯐꯪꯂꯝꯃꯤ꯫ ꯆꯐꯨ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯆꯐꯨ ꯑꯗꯨꯅ ꯃꯩ ꯍꯦꯛ ꯆꯥꯛꯄꯒ ꯃꯇꯝ ꯑꯃꯗ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯈꯤꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯏꯃꯨꯡꯗ ꯂꯥꯠꯇꯨꯅ ꯊꯝꯕ ꯂꯥꯏ ꯑꯃꯈꯛꯀꯤ ꯂꯩꯄꯥꯛ ꯑꯗꯨꯁꯨ ꯃꯩꯅ ꯆꯥꯛꯂꯝꯃꯤ꯫ ꯂꯩꯄꯥꯛ ꯑꯗꯨꯅ ꯃꯩꯅ ꯆꯥꯛꯂꯕꯗ ꯂꯩꯄꯥꯛ ꯑꯗꯨꯕꯨ ꯀꯣꯠꯈꯤꯕ ꯌꯨꯝ ꯑꯗꯨꯁꯨ ꯈꯪꯍꯧꯗꯅ ꯃꯩ ꯍꯧꯔꯛꯇꯨꯅ ꯃꯩ ꯆꯥꯛꯂꯛꯂꯝꯃꯤ꯫ ꯃꯩ ꯆꯥꯛꯂꯛꯂꯤꯕ ꯌꯨꯝ ꯑꯗꯨ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ, ꯍꯧꯖꯤꯛ ꯕꯣꯌꯥꯏꯅ ꯂꯩꯅꯔꯤꯕ ꯌꯨꯝ ꯑꯗꯨꯕꯨꯅꯤ꯫ ꯈꯪꯍꯧꯗꯅ ꯃꯩꯅ ꯆꯥꯛꯂꯛꯄ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯐꯠꯇ꯭ꯔꯕ ꯂꯥꯏꯔꯤꯛ ꯀꯌꯥꯗꯨꯁꯨ ꯃꯩꯅ ꯂꯣꯏꯅ ꯆꯥꯛꯂꯝꯃꯤ ꯑꯃꯗꯤ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯕꯣꯌꯥꯏ ꯑꯃꯗꯤ ꯃꯁꯨꯅꯨꯄꯥ ꯁꯂꯥꯏꯔꯦꯟꯁꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯇꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯍꯤꯡ ꯑꯗꯨꯗ ꯕꯣꯌꯥꯏꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯂꯦ ꯍꯥꯏꯗꯨꯅ ꯆꯦꯟꯅꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯣꯔꯥꯝꯕꯅ ꯈꯪꯂꯛꯂꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯆꯦꯁꯦ ꯁꯤꯔꯕꯁꯨ ꯑꯐꯕ ꯊꯋꯥꯏ ꯑꯃ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯤꯀꯣ꯫ ꯃꯍꯥꯛꯅ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ ꯂꯃꯟ ꯑꯁꯤꯗꯤ ꯐꯠꯇ꯭ꯔꯕ ꯃꯔꯨ ꯀꯌꯥꯗꯨꯕꯨ ꯃꯥꯂꯦꯝꯗꯒꯤ ꯃꯥꯡꯍꯟꯈꯤꯕ ꯑꯣꯏꯔꯤꯀꯣ꯫ ꯍꯥꯗ ꯏꯆꯦ ꯅꯨꯡꯁꯤꯕꯤ, ꯅꯪꯒꯤ ꯂꯃꯟꯁꯨ ꯃꯄꯨꯡ ꯐꯥꯅ ꯈꯨꯝꯕ ꯉꯝꯂꯕꯅꯤ꯫ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯔꯨꯔꯣꯀꯣ꯫ ꯁꯣꯝꯗꯅ ꯄꯥꯟꯊꯣꯏꯅꯨꯗꯨ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯊꯋꯥꯏ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯇꯥ, ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯩ ꯆꯠꯈ꯭ꯔꯒꯅꯤ꯫ ꯏꯇꯥꯅ ꯑꯩꯒ ꯁꯛꯃꯥꯟꯅꯕꯤ ꯐꯥꯏꯕꯣꯛ, ꯑꯩꯒꯤ ꯏꯁꯨꯅꯨꯄꯤ ꯍꯌꯥꯏꯅꯨꯕꯨ ꯃꯌꯨꯝ ꯇꯝꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯤꯟꯕꯤꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯕꯒ ꯄꯥꯟꯊꯣꯏꯅꯨꯒꯤ ꯊꯋꯥꯏꯗꯣ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ, ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯑꯗꯨꯗꯅꯤ ꯊꯋꯥꯏꯅ ꯑꯣꯟꯕ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯌꯥꯏꯅꯨꯕꯨ ꯃꯌꯨꯝ ꯇꯝꯅ ꯊꯤꯟꯕꯤꯔꯝꯂꯒ ꯃꯀꯥꯏꯐꯝꯗ ꯆꯠꯈ꯭ꯔꯦ꯫ ꯍꯌꯥꯏꯅꯨꯅꯗꯤ ꯍꯅꯨꯕꯤ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯅꯤ ꯍꯥꯏꯅ ꯑꯁꯨꯃꯛ ꯂꯩꯖꯕꯅꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯄꯨꯕꯨ ꯀꯧꯖꯩ, ꯑꯗꯨꯕꯨ ꯃꯄꯨꯅ ꯀꯔꯤꯁꯨ ꯇꯥꯔꯝꯗꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯜ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯕ ꯑꯁꯤꯗ ꯃꯁꯥꯗꯣ ꯑꯀꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯀꯤꯔꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯊꯣꯔꯛꯏ꯫ ꯇꯧꯈꯥꯏꯈ꯭ꯔꯕ ꯂꯩꯄꯨꯡ ꯃꯊꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯍꯌꯥꯏꯅꯨ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯏꯃꯨꯡꯗ ꯇꯨꯝꯂꯤꯕ ꯃꯣꯔꯥꯝꯕꯅ ꯇꯥꯔꯝꯃꯤ꯫ ꯃꯄꯥꯜꯗ ꯀꯞꯂꯤꯕ ꯑꯁꯤꯕꯨ ꯏꯁꯨꯅꯨꯄꯤ ꯍꯌꯥꯏꯅꯨꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯕ꯭ꯔꯅꯦ? ꯃꯣꯔꯥꯝꯕ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯎꯔꯤ ꯃꯁꯨꯅꯨꯄꯤ ꯍꯌꯥꯏꯅꯨꯅ ꯀꯞꯂꯤꯕ ꯑꯗꯨꯕꯨ ꯂꯩꯄꯨꯡ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯁꯨꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯄꯨꯒꯤ ꯍꯌꯥꯏꯅꯨ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯍꯤꯡꯁꯤꯗ ꯂꯩꯄꯨꯡ ꯃꯊꯛ ꯑꯁꯤꯗ ꯅꯊꯟꯇ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ? ꯍꯌꯥꯏꯅꯨꯅ ꯈꯨꯝꯂꯛꯏ, ꯏꯄꯨꯅ ꯊꯣꯡꯒꯤ ꯄꯨꯅꯥꯗꯤ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯒ ꯑꯩꯅ ꯑꯁꯨꯛ ꯀꯟꯅ ꯀꯧꯕꯁꯨ ꯇꯥꯗꯦ꯫ ꯑꯍꯤꯡꯁꯤꯗ ꯃꯄꯥꯜꯗ ꯑꯩ ꯏꯊꯟꯇꯅꯤ ꯂꯩꯔꯤꯁꯦ꯫ ꯅꯁꯨ ꯑꯩꯁꯦ ꯀꯤꯔꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕꯔꯥ? ꯑꯗꯨꯒꯤ ꯀꯞꯄꯤꯅꯤ꯫ ꯏꯁꯨꯅ ꯑꯩꯕꯨ ꯀꯧꯋꯦ ꯍꯥꯏꯕ? ꯑꯩꯁꯨ ꯏꯁꯨꯕꯨ ꯍꯜꯂꯛꯄ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯝꯕꯅꯤ꯫ ꯂꯥꯛꯃꯟꯗ꯭ꯔꯕꯗꯨꯗ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯂꯒ ꯊꯣꯡꯒꯤ ꯄꯨꯅꯥ ꯊꯥꯔꯒ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯦ꯫ ꯏꯁꯨꯅ ꯀꯧꯕꯗꯣ ꯇꯥꯍꯧꯗ꯭ꯔꯦ꯫ ꯁꯤ ꯁꯥꯎꯔꯅꯨ, ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯍꯤꯡꯁꯤꯗ ꯃꯄꯥꯜꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯍꯧꯅꯗꯦ꯫ ꯃꯄꯨ ꯃꯁꯨ ꯑꯅꯤꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯄꯥꯔꯤ ꯄꯨꯔꯤ ꯍꯥꯛꯇꯛꯇ ꯂꯩꯔꯝꯕ ꯆꯌꯦꯠꯅꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯀꯣꯛꯈꯤꯗꯨꯅ ꯃꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯃꯣꯔꯥꯝꯕꯅ ꯍꯌꯥꯏꯅꯨꯕꯨ ꯃꯆꯦ ꯄꯥꯟꯊꯣꯏꯅꯨꯃꯛꯅꯤ ꯈꯟꯗꯨꯅ ꯃꯆꯦꯒ ꯐꯥꯏꯕꯣꯛ ꯑꯄꯣꯛꯄꯤ ꯁꯛꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯅ ꯅꯤꯡꯗꯨꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫